Ngasi numidang tera lokram lerakta bom pokhai mioi mapan sokle sahi tara rom tabangai riba nupa masa amagi fibam lori. Manipur yauna awang nongpok lamdamgi state ahumdagi sahi mangagi oina protected area permit lokthokre masi law and order fagalakpagi khudamni haina chief minister N Biren na phongdokre. Ising itau amadi chingning khai bagi thogdok toina thokliba si ainga sagi khal kairak pagi chap chaba khudamni masidagi ngakthokna na bai khoi khudingmak na hon amina si haina chief minister na appeal tawre. Amadi corruption asi mikhal gi vote khombadagi haure masi muthatsi hairabadi isagi wakhal hana semdoksi haina minister Karam Shyamna haikre. Kurumjari ISTP ki Manipuri paumiyang tabiriba pumnamakpo taramna oksari hawjik mapungoiba pausing pizari. Ngasi numidang tera lukram lerakta bom pokhaibada mioi mapan sokle sahi tararom tabangai riba nupa masa amagi phibam lori thogdoga sing asi numidang pung 8 lom taba matamda Lamphel police station gi manung sana laiba tera lukram lerak ki lukram lerak youth club ki ground da mela pangthokna bagi damak sem sariba mafam da pokhai khibani. Thogdok thokfam da Manipur police ki IG Clay Khongsai Imphal West ki SP Tamthinga Sangba yauna Manipur police ki makok thongba official sing laktuna yangsin ki thogdok adu soktuna Rims hospital da laika nariba mioi sing adudi hauji tera lukram lerakta laiba Assam dagi MD Zafar Ali chahi kunmanga TS Iboyaima chahi humpu lukram nongrugro chahi nifumanga Thiam Basanta chahi nifutaru namairakpam Bedajit chahi kunchanipal namairakpam Jimhil chahi tara Takyal Khongbal Moirang ning thogleiraktagi Laistram Ibochau chahi nifunipal Game Village tagi Thoi Ahanthem chahi kunchataret amadi Laifam Khunokdagi El Susil chahi kunmapani Soklaba singi manungda namairakpam Jimhil chahi tara mahaki mabuki sarukta phibam thina sokpadagi aruba phibam da laikanari hospital da soktuna laikanari ba singi phibam pasoi kendra ge MLA AK Mirabai na laktuna yangsin khibaga loinana khudaki oiba sel gi mateng pangkhre. Manipur yauna awang nongpok lamdamgi state ahumdagi protected area permit PAP chahi mangagi oina komthok le haina Ministry of Home Affairs na order thokre oiraklibe phibamasi law and order fagalakpagi khudamni masina state asida mapalgi lam koibe sing sanglaktuna state ki economy da mateng piragani haina chief minister N Biren na phongdorakle. Ngasi ISTP ga akhana na unakiba amada chief minister na makataraduna haukiba tha khara asida Manipur gi law and order gi phibam phagalakli phibam asi center na sukhangduna PAP lokthokpo oigani masina state asida aki akhanglaitana mapalam gi lam koiba sing sanglakpada mateng oibatana tana investor sing sanglaktuna state ki chawkhat thorang paikhatpada hena mateng oiragani Manipur gi miyam na su sarkar asina paikhat liba chawkhat thorang gi thabak sing amadi atai thabak singda sarkar asida thajaba thamduna mateng pangbiyu haiki protection air permit madu hana leirambadu Manipur gi lokthu en hai except some country amani natna masina masigi science kari no haiba khoi Manipur da hana leiramba law and order gi situation gi improve tore aduga mapandagi lakpa foreigners sing kari da akiba leiramba Singnaba leiramba adagi lalhobagi irang karigi kidnapping adu mayam du handhare aduna farani phare habigi sign amani Sahiya sida Manipur da thengkhang manga tarukta ising isau thokiba amadi chingning khaibagi thogdok toina thokliba si aing asagi khal kairakpagi chapchaba khudamni masidagi ngakthokna bai khoi khudingmak na honamne si haina chief minister na appeal tawkhre. Ofamasi Directorate of Environment Sinduna Hotel Classic Grande de Pangthokiba Legislature and Administrative Secretaries on Climate Change Adaptation gi matang da pangthokpa orientation program ga mari lenana mahakna phongdokhibani Thauram to the Forest and Environment Minister Thongnawjam Shyam Kumar Swiss Cooperation of India Embassy of Switzerland gi Councillor Mary Luer Gratas na singba mioi sing Presidium Member oina saruk yaki Minister Parliamentary Secretary MLA Swiss Development Corporation gi official kaya su saruk yakiba orientation program anuda
Minister Syam Kumar na aying asagi khal honglakpa si Manipur gi oina yamna haksin na lawningai oiba wafamni Forest and Environment Department na Manipur gi ecosystem ngaktuna thamnana ba angamba thakta hotnari haiki si Minister N Biren na sahi asida thokliba thodok wathok sing asina mahausa lairembina lamdam asigi miyamda waraure haba taksarabani masidagi ngakthoknana ba ikoi khudingma hotna minaba matam oire Sarkar asina Manipur gi wetlands sing ngaktuna thamnaba hotnari mangsilagliba pat sing kanana ba DPR Loire, Selamadi Asetpa Firep Yaudana Honari Basing asi Mai Pakpangam Loy, Swiss Development Cooperation na Hiramasida Technical Gi Oiba, Tengbang Pigani Habasi Nungaiba Poi, Mahosagi Kal Kaitarak Pahabasi, Mioibana Mahosa Lairembida, Singna Rubadegi Tokpani Hibagaloinana, Pakat Kadaba Tabak Thorom Sinkaya Supan K. The main point is the practicability. We talk about climate change, we talk about how to counter it, we talk about ye karo wo karo, but practicability we should see. Without having funds or without having the mindset, we cannot do. Councillor Marilur Kratas na Manipur amasung Switzerland gi marakta manaba kaya lay Manipur da mahakna lakpa asi yumda thunglabaga manana fawhalle malem gi oina ing asagi khal kaitharagli ba asi kannanaba gi damag UN gi makhada program semduna thabak paikhatle Switzerland gi maikaidagi Manipur amadi Himalayan state singda ecosystem kannaba gi damag pangbaya ba mateng pangani India amasung Switzerland laibak ani gi oiba mari leinarakpa lising ani kunda chahi humudra pharagani masigi mangoinana lising ani taranipal da Himalayan state Singda climate change ki matang da miyam yongna khangan na ba thabak thoram kaya paikhat kani Manipur government na hairakpa maram chaba wafam sing mateng pangna ba Swiss Cooperation Office India na sem sadana lay haike research, culture and also policy issues. For more than 50 years, Switzerland has also supported India development through the dedicated international cooperation program. The focus of the cooperation has evolved over time. Global issues of common concerns such as climate change, food security or water availability have gained more attention in the recent years. Climate change is a growing concern for the world, and I think I got a question before from a journalist, what does it mean for the youth? This is a growing concern for the young people as well. I mean, they have to understand what's happening and also understand that we need to take action as soon as possible. Corruption asi mikhal ki vote khombadagi haure masi muthatsi harabadi isagi wakal hana semdoksi haina Consumer Affairs, Food and Public Distribution Minister Karam Syam nangasi Ministry of Textiles Government of India gi makhada khudai besing bu sak khangduna makhoi bulamjing nabagi pandam makhada hastakala sayok sibir gi saktak se yenthokpagi thoramda haikre Manipur Handlooms and Handicrafts Development Corporation Limited na sinduna Imphal gi Kangla Hall da pangthokpa thoromaduda Lok Sabha gi MP Dr. T Mainia Planning Department ki Deputy Chairman S Rajan Health ki Parliamentary Secretary S Subhachandra MLA K Robindro MLA Olukhoi amadi S Dingo na maru oiba miyoi sing oina saruk yakhe Minister Karam Syam na makataraduna isa na tabak ama tauba tarabadi madugi maramda munna khangbat changi lamdam asigi senbet lon phagadhan bada nupi singi chawraba thaudang leire lamdam asidagi corruption muthatpada sarkar khaktana ngamloi mipum khudingmak ki chawraba daita lei haike akoi sai winner da wasak ki building jang koi wari singjang na pai na ai sa ma honorable state minister oi ba beren adu ta mi da sing RK anan akoi myam si adi sai winner ni makong da wasak na Manipur prajagi ai pana ba tawni hai na TRPP da le puri wari du asi sunin chingi adu akoi kaw khasi adi matam du sakti wasak tu Manipur ki praja da sakpani akoi na karimba chumba paba karat paunana ngi tanda ujik sulai adu na masi akoi kaw khati lupa la kontra ni tu yang kai chang na bol le pe adu ka praja ki seva tongme si ko kayam khasa ga doino tawbo ngam ga dori bra adu bot ka ga praja ki seva tawbo ngam draga di kamoi sina seva tawbo ngam draga di bot ka ki kari wan ko to lei ri akoi ste chawkolan ba akoi ge state ki political system that change the Manipur University Rani to Jariwa Kuika Tana in my views Tana cooperation Virgati at the Chokot for the Lakani Aduna Lady government in my views in the same from Yum Pagana Honavada I'm not going to build the Matin Pangan officials in my views handloom and handicraft Marina in Nevada which are going to be the Senda Tunda Taurama
Minister MLA sida senza tunda tauraba any time like meeting the sub complaint of you. Tongan ba district sing dagi khangat laba khudaiba sing da hastakala sahyog sibir gi saktak se yenthoki ngasi gi saktak se asina Bharat Sarkar gi makha da piba kudong sabasing phangbada asauba mateng ama oregani haire. Comram Students Union Sindunanga si Chingmairong da laiba Tribal Research Institute ki hold da Comram Get Together Conferences mit pangthokre thauramadu da Lok Sabha gi MP Thangso Baite Comram Union Manipur gi President Lalkhomang Sarto UCM gi hani gi President Kelan Ngamba Assum gi Speaker Invoice Sarto na mathang sitna Chief Guest President amadi Guest Top Honor oiduna tongan banat ki oiba jagoi isai gi thauram sing yauna pangthokre Comram Students Union gi President L Onyx Komna Hai ngasi pangthokliba thoram asi Comram Mahiroi Singh amata oina punsinaba pandamda pangthokki makhata na Comram Students Union na Comram Mahiroi Singh gidamak thabak kaya leptana paikhatkigani haina phongdoraki tawjamni sigi program se chahi khadung taramni do mathang chahi samuk tawjin khoi step paikhat kada se hojik khoi membership hana register taramdamni hojik sugum program tardi membership kya laitege have du khangni ko khoi register phane tarani hojik se adudagi khoi education se wangkhat ngai tarin do All Manipur Tribal Union Sinduna Chingmairong da laiba Tribal Research Institute ki conference hall da Manipur gi tongan ba mafam da laiba tribal singi ningthok sing yauna tribal sing leaders singi consultative meeting ama pangthokre meeting atu da All Manipur Tribal Union gi President DP Panmai Vice President Gerald Sumpi ex MLA VD Bering retired IRS Tangmang Haukif Senior Advocate R Daniel amadi Dr R Sangana panel members sing oina saruk yaki Pangthok liba consultative meeting asigi matang da All Manipur Tribal Union gi General Secretary Romeo Bungdona Manipur da Tribal Singi Trumpet Festival ama pangthok na ba Festival Committee ama semduna Bharat Sarkar ta taksil lagani Singi ningthau singi oiba protocol status thamna ba Hill Area Committee da taksinduna lakpa adu athuba matamda thabak ta onthok na ba taksil lagani Singi lam singi mapu singda district council gi makhada lam gi pata pina ba amadi lemhauri lam singna community village reserve oina thamnana ba khana nainagani haina makhata na phongdoki pata se masam sa gi lehalaga adu lemhauri lam maduna community village lamuna reserve torogas mai tor system ji kitang silade mayam bi socio economically mateng oigadra haina khanjabi khoi nainajagani MSF ki Taramapan Suba Foundation de Thoram Kaisampat Konjeng Hazari Lekai de Laiba KYDC Community Hall Pangthokre Thoramadu da Federation Asigi Hana Thau Puramba Singh PS Nando Luwang Y Dhakeswar KS Gaurachandra S Sanjoy CS Rupachandra MD Atavudin Laisram Ibomsa Ngarianbam Milan Longjam Umakanta KS Sirajuddin Onanda Babu amasung Hauzik President Oriba N Muktangamba Mangang Susaruk Yaki Muktangamba mangang na Federation asina Armed Forces Special Powers Act yauna tongan ba isu kaya yauna laibaki atai isu kaya da makata ba changsin gani haike mayam ama su tungda la ko khudimakta mayong ya jagini MSM na amadi Manipur da lairaba social issue punimaksu hoina loina mayong ya duna akoi angamba level da solution purakna ba koi hona jagani MSF site MSF Jiribam District Committee na Sutara Mapal Suba Foundation te Thoram Jiribam gi PWD gas house ta pangthuki Thoram adada founder president Mutum Syam Kumar hauji president Oriba Erazai advisor and Dharmendra as a MP gi vice president ke Inaubi Amoba Jiribam branch ki president ti Asusitra su saruk yake Manipur government ki taxation department sinduna cashless transaction amasung GST ki matangda nomagi oiba training program ama Imphal ge city convention center da pangthokre thoromga mari lenana mahot ki director gi chandrana hojik chathari ba Imphal evening ge stall hangliba singna pot laiba lagliba singda karamna cashless ki khudong saba pigani stall hangliba singna GST register tawbagi matangda khangana ba expert singeloinana training asi pangthokpani haike Imphal evening sida do's and don'ts tawada tawroi taba mayam su yawbanina toina hapta amongda unaraga karmain torgi hena Manipur praja bu seva toba yagadagi have you khananaba gisu maroi ba pandam amane ko ngasi tawjari meeting
BJP Kaksing Mandalamadi Kaksing District Oiba Office Amangasi Kaksing Bidiras Rota District President KS Ragumani na hangdokre Thoramaduda MLA Y Sursandra MLA Y Radhishyam Kaksing Municipal Council gi Chairperson N Sanjit Kumar Party gi Wangang Loitiken Kaksing Mandal gi President KS Saubasu Saruk Yake MLA Radhishyam na ngasidagi hauna party gi worker khuding magna chaukhatpa onba khunai ma purakna bagidama hotna minarasi haike MLA Y Sursandra nang asidi India asi malem gi lebak khuding magna ikai khumna ba lebak ama oirakle mapal gi thausilda hanaya naram da ba lebak singa mari phagalagli ba asi BJP gi afaba lengak ama lakpadagi ni haike samnabi adami gi sirela sekta toromba ngasiri Japan gi mari Sandel District ki Liwa Sarai Village Authority na sinduna Manipur da ahanbo aina Fong Haidol Festival makhal mathel gi thoram kaya ga loinana Kolgi Community Hall da pangthokre hagdokpagi thoram da Sandel DC Krishna Kumar CNPO Sandel gi President LB Robert SDO Sandel KSI Siddharth Susaruk Yake Liwa Sarai Kulgi Sipti S Namtil na Pungtol Pambi SC Monsang Purupna Manipur da hek khundarak padagi sago naduna lakpa Pambi amane hauzik su Monsang gi yumthong khuding da Pambi asi thadaba leite taibang semba mapuna Pambi asi Purup asigi damak bibirak pa khudol ni haina thajanari uhai asi thaduna imung manung kaya punari ipa ipu haktaktagi sago naduna laklaba Pambi asi yokhatnaba pandamda ahanbo ina festival asi pangthokpani haike DC Krishna Kumar na mathang sahidagi district administration ga kusamnaduna festival asi district ki thakta pangthokna ba honasi district asi hena chakhat hanana ba kan honare masida miyamna sumateng pangbiyo haike ngasi singmairong dalaiba adim jati siksha ashram da Department of Taxation amadi Department of Trade Commerce and Industries na sinduna spot registration good and service for proprietors small industries manufacture haibisida awareness program ma pangthokre awareness program asida Manipur ge tongan ba mafam dalaiba small industries manufacturers singi proprietors singsu saruk yake Thasigi tang taradagi nungtil pungmari rom taba matamda mayumdagi thokibadagi thiba khangdana leirakhiba langmaidong laimanaidagi haikruzam ingosa kauba sahi nifutare lom suraba miyoi asi hianglam gwangmada Imphal tureldagi sina phangle hairi hoji marak thatna break amatang laujari Hakchangi labor solakpadagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singidamak amatta ngairba upaidi jolip syrup amasu Jolip capsule with Chinese Navy. Chocoba and Diwali sales from Mobile Furniture. Flat 30% off on all furniture items. Hurry, limited stock. Mobile Furniture, Walkatel near Imphal College. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Lingsin Bidau. Hangzaragani Khadims ki exclusive showroom Thobal Bazaar amadi Kaksing Bazaar da lakliba October gi tang taramari da exclusive discounts ka loinana. We welcome you all for the soul of India. Break itungda taramna okseri makata ba pawda State Platform of Disabled People's Organization Maneda Sisu Saroti amasung Life for the World na punna sinduna Right to Persons with Disability Act 2016 ni matangda sa therakiba Residential Awareness Program not awasida laiba Hotel Tamphada loisin kre thoromaduda State Disability ki Commissioner Dr. R.K. Kumar Z DTO gi SP MD Yunus Khan Sisu Saroti ki Director Arman Ali STPO ge Advisor Dr. Sapam Jasobanda Maneda gi Chairman Peter Rongnamai Susaruk Yake Dr. R.K. Kumar Zitna Disabled Singi Kudong Saba Fangnana ba Act Lairabasu Award Padetumak Lairi Makogi Damak Tadaragli Matengasi Disabled Certificate Yaudrabadi Fangbaya Roy Maramaduna Certificate Pangdaba Singna Launana Bahana Hona Bio Haike Masi Kogi House to House Tiraga Sakata Unity Mamana Aduga Moy Matam Mangdana Pamduda Hoziki certificate se pina ba hona gada bani kumaina tawraga hoziki ban singi phangada ge haibani singba hona batai
Department of Relief and Disaster Management amasung District Administration Imphal East na sinduna Disaster Reduction gi malemgi nimit thoram Modern College da pangthokre thoram aduda State Disaster Management Authority gi Vice Chairman Adim Panmai Imphal East ki DCT etc su saruk yaki matam amada hekta thorakpa mahusagi khudong thibesing matau karamna mayuk nagadagi haibegi mock exercise amasu pangthokki DCTS Citrana Mahusagi Thorakpa Kudong Tibetagi Matau Karam Nangakadagi Amadi Awa Ana Tarabas Singi Mateng Karam Napigani Habagi Tangai Fadabala Rakpana Tauramasi Pangtokpani Haike State Disaster Management Authority Vice Chairman Adim Pamnaina Mahusagi Oiba Kudong Tibet Thorakpada Hingnanaba Matik Saba Kusukulai Leire Taubatabu Trend Tauraba Personal Singi Awat Padi Leire Masi Atubumatamda Menkan Anabahonari Haike Kari maram gino hai matamda department amadi waiba department amadi kusuklai waiba natraga main power waiba smai tawbasina ai khoida sijina bada ning thongdaba adugi maramna akhoi main power se athuba matamda anoba recruit logani haibagi provision ne khoi lai Salai Institute of Foreign Language ngasi Salai Tour and Travels Private Limited ki makhada hangdokre Institute asida ahanbagi oina Japan lol tambagi khudong saba pigadauri Salai Holding Private Limited ki Vice Chairman Elangbam Rajendrona tha ahomgi course asi class 10 pass tawraba mahiroi singda khudong saba pigani masidanatana Chinese, Myanmarese, French, Korean amasung Germany gi su athubada hangdoklagani Japanese lol tamnanapagi damak Salai na Sakura Corporate Solution ga yana zero lama inaduna hangdokpani haiki Corporate Solutions ka MOU sign tawna Sige Japanese language it's a first and a foremost initiatives steps we have taken up in foreign language National Postal Week ki manungsana Business Development Day Thoram Postal Service Manipur na pangthokre thoram sigi matangda Postal Service Manipur gi Marketing Executive TS Gandhina business sector ga miyam ge hananaksanana ba thoramasi pangthokpani haike Post ki behalf taina haijening ise Chiti Thabada pin code Fajana Sinabio address Fajana Ibiro have post my hijage Nasi National Postal Wiki BDD Sigmarin. BJP Manipur Pradesh ki State Executive Mifama Hayang Nitai Pachu Thekta Laiba Office the Pangtholagani Haide Hayang Pangthoka the Executive Meeting adu the BJP North East in charge Oriba National General Secretary Ram Madhav Amade MP Prahlad Singh Patel na Athoiba Mithunglen Oigani Hiram Sigamari Lena Nangasi BJP ki Office ta Pangwisinga Unaba Amada General Secretary Administration BJP Manipur Pradesh K Sarat Kumar na Hayang Pangthoka the Riba State Executive ki Mifama Sida Handakta Delhi the Pangthoka the Riba National Executive Mifam da Laukiba, Warep Singda Ayaba Pigani, Amaromda, Handak Pangtokiba General Pansayat Election da Party ki Tikata Election Thengnadrabasu, BJP ki worker Kaya Yaure, BJP na Pansayat Mikhala Sida, BJP na Saruk Ahum Tokpagi Anidi Fangle Habe Yare, Mikhala Sida support Taubira Kiba, Manipurgi Miyam Butagat Pafongdoki, Loinana, social media da Z Molecule Sarma Kokba Mioy Amana, Zahitara Taret Makagi World Cup da Saruk Yariba, Manipurgi players Singda, Lupa Crore, Manga Pigani Amade, Goal ahan basan mga mamiyoy da lupa crore nipan pigani hariba wafamasi BJP Pradesh ka karigumba hiram amata da mari laina de miyoy asina online da BJP ki member oirabasu official oina sakhang balaite maramaduna BJP bu mingsa thiba yaba wafam thamlakli ba asigi matang da ain gi oiba kari thabak lokhat pa yagada gi haibadu yang sillagani haike data singda worker singda vote pibire ko damakta Manipur gi maru na tampak lamnam da leiriba district singda lebiriba prajapun makta Bharatiya Janata Party Manipur Pradesh ki maidagi thagat chaba adu khoi thamjari Miyamna RKCS haina khangnaba laikhidraba RK Chandrajit Sanagi marfudra humdoirak suba mapokumon thoram ngasi kasamtung da leba RKCS Art Gallery Complex da pangthokre RKCS Museum of Art and Craft na sinduna pangthokibe thoramadada Art and Culture Minister L Jayantakumar RMK Chairman RK Gopal Sana amadi Art Society Manipur ge Chairman Aribam Joy Chandrana athoibe mithunglen sing oina saruk yake Tharongba mari lenana Art and Culture Minister L Jayantakumar na Art kilamda RK Chandrajit Sanana piramba khudolasi Manipur gi puwarida lengdana lehoraga ba langai amane Art and Culture haiba potsi isam samba mi amane hekta phangmangamba posak natte masida ngau khraba mi adudi field dudagi khak mamai leiduna sende Art ki unit khudingmakta awaba haiba posak asi yaude haiba wafam sing phongdokhi Dela ko do kam gusun ngai na ba haiga to aduna maybe in the field of museum will be any other form the word had to be like you do be say do be aduna
मदुगुंबसिंग मदु अखोदा अचो मखली गाइडलाइन पिबियु अहलमन सिंगना एकेडमिशियन सिंगना एक्सपर्ट सिंगना अखोदा यागदि मतेंग पांगबियु अखोय ताकपियु अखोय तंबियु अखोय सेशन मदु पिबियु अखोय मदुगि तमुतो अखोय चेंजगे हादना आई मदु थमजनेगी सही तरह तेरन मखा की फीफा वर्ल्ड कप ता सरुग यारिबा मणिपुरी सानारोय नेपाल की मनुंग यावरिबा मैतै पांगल मोहम्मद शाहजान की अपोकपा पोकपी अमदी महाकी मयामबना शाहजान असिगुंबा ममिंग लेरबा सानारोय अमा ओइरकपा अमदी मणिपुरदगी पुन्ना मियोय निपान यारकपदा नुंगाइबा फोंदोरकली ममा मपा सिंगना मचा सिंगी अपाम थबक सिंग खंगना अफबा माइकैरोमदा चतननबा होना हनिंगे हाइना मखोय अहुमना दिल्लीदा लेबा अखोयगी पाउमी रोजस्ता फोंदोरकली अखोयगी एनी कम्युनिटी मैतै खंगे मैतै पांगल इथिलना खंगे ट्राइब खंगे एनी कम्युनिटी खुदिमकी मफमदा आइना हाइजनिंग मदुदी आइरिबा मखोय नेपाल असिगुमना असिदगिसु हेना अफबा सानारोय अमा ओरकनबगी दमकता आइना पुनिंग थौगतरी सानारोयसिम प्लेयरसिम एंग्लो कुकी वर्ड सहित चाम सुरक्षपगी थौरम अक्टोबर 13 पांथोकदौरिबा असिगी मांगोइनना सेंटिनरी कमेमोरेशन कमिटी अमदी सेलिब्रेशन कमिटी ने सिंधुनंगसी एंग्लो कुकी वर्ड बुनिंगसिंगदुना एमिराइडस मणिपुर की मोटरसाइकिल खोंगचत अमा इम्फालदगी कमिटी के चेयरमैन खाइमांग सोंगलोइने लमथाख्रे थौरम अदुगा मरी लेनना केएसओ जनरल हेडक्वार्टर्स की प्रेसिडेंट पाउतिन लुफेंगना एंग्लो कुकी वर्ड असि यामना मरु ओइबा लमदम असिगी लान अमनी हाइन फोंगदोखे The Anglo-Kuki War 1917-1919 will be commemorated from 2017 and up to 2019. Emirates Manipur की रैली अदु कांगपोकपी डिस्ट्रिक्ट यौरकपदा सिविल सोसाइटी ऑर्गेनाइजेशन लुसिंगबसिंगना केएसओ सदा हिल्स की ऑफिस ता हराउ तरामना ओके सही चाम सुरक्षपगी निंगसिंग थौरमसी चांदेल डिस्ट्रिक्ट की लोनपी खुल्ला पांगथोकनी थौरमसीदा चीफ मिनिस्टर नोंथोंबम बिरेनसु सरुक यागनी अवानोंपोक स्टेट सिंगदा लेरिबा कुकी सिंग अमसुंग अतै मालेमगी मफम सिंगदा लेरिबा कुकी सिंगना थौरमसी पांगथोकनी थौरमसी माइपाकना पांगथोकननाबा मियामदा पाउजल पुदुना राइडर सिंगी खोंगसत असि पांगथोकिबनी अमरोमदा चकपी कारोंग गॉनपीगी लंबी असि थौरमसी नंगननाबा मरी लेनबा सिंगना सेमजिनबिनाबा अपील तौरे इम्फाल दिमापुर नेशनल हाईवे नंबर 2 की कांगपोकपी डिस्ट्रिक्ट की सरुक सिंगी लंबी फत्तबा मियामना चथोक चसिन तौबदा चाउना खुदोंग चादबा मायोकनरे कौब्रू लेकाइदगी मोदबुंग फावबगी सरुकता उफुल हौबना लंबीगी नागेता लेरिबा युमसिंग अमदी चथोक चसिन तौरिबा मियामगी हक्सेलदा मिपाइनिंगाई ओइरे बीजेपी न लुसिंगबा गवर्नमेंट असिना नोंजु था हेक लोइबगा लंबी सेमजिनगनी हाइना फोंदोकिबा वाफम मियामना ngaiduna लाखिबनी अदुबो सोक्सन खरबा लंबी असिना मियामदा खमथेंगना अवाबो ओहेले हौजिक ओइरिबा लंबीगी फिबम कुकी स्टूडेंट्स ऑर्गेनाइजेशन सदा हिल्स ना पाउमी सिंगलोइने यंगसिनख्रे कौब्रू लेखादगी कंगलातोंबी सेक्शन फावबगी फिबम सोकलबा लंबी असि गवर्नमेंट ना अथुबा मतमदा यंगसिनबियु नत्रबदी मियामगा लोइनना खोंजंग जंगसिनबा थौरांग तौरगनी हाइना केएसओ सदा हिल्स की जनरल सेक्रेटरी ngamkhohaw hawkipna फोंदोरकले ओइनाम गवर्नमेंट हाई स्कूल की सही की लिटरेरी मिड स्कूल असिदा पांगथोख्रे थौरमदुदा एमएलए एल राधा किशोर स्कूल असगी हेडमास्टर एस सनातोंबा जेईओ जोन 4 एन टिकेंद्र सु सरुक याखे कोंथौजम केंद्र की मनुंग हंदक इसिंग इचाउना सोअन की लंबी सिंह अथुबा मतमदा यंगसंगबिनबा खुंजासिंगना फोंदोरकले केंद्र सिगी खाबी थांगतेक हिदाक सुंगबा बमदियार फोइजिंग तेरामखोंगदा इचाउना लौ अमदी ngaगे फर्म कया अमांगता थोकिबा अदु मतुंगदा थोक्तनबा होनबियु खाबी थांगतेक की हंजिल हंजिल काइकिबा मफम थिंगनबा होनबियु हाइके हंजिल इसिंग चाउद लेबा वारबा सिबाउदा मरी लेनबा माइकैदगी करिगुम अमता मियंग सबेक्ता बाइबसे मसि लोमी प्रजा मोइना को यामना पेजदबनी त्रिपुरा मणिपुरबू 1994 की सेप्टेम्बर 9 कुनमाथोइदा मर्जर एग्रीमेंट तौदुना इंडियाना लोकसनखिबगी मायोक्ता नेशनल लिबरेशन फ्रंट ऑफ त्रिपुरा NLFT कंगलेपा कम्युनिस्ट पार्टी KCP कंगले यावल कन्नलुप KYKL ना अक्टोबर 13 की एहिंगनोंगयाइदगी अक्टोबर 15 की नुमिदांग वाइरम पुंग 3 फावबा मणिपुर त्रिपुरा सिनबथुंगना टोटल शटडाउन लाउथोख्रे KYKL की चेयरमैन एन लोकेन KCP की प्रेसिडेंट लाबा मैते NLFT की प्रेसिडेंट दी यामरोक न पुन्ना थोपा सेरोल अमना 1994 की सेप्टेम्बर 9 तौनखिबा त्रिपुरा मर्जर एग्रीमेंट अमसुंग सेप्टेम्बर 19 तौगिबा मणिपुर मर्जर एग्रीमेंट हौकिबा टिकेट 5-6 असिदा त्रिपुरा अमसुंग मणिपुर की अवोनबा मसुंग निंखा तमननबगी खोंजंग जंगसिलिबा मियामगी थमोइदा यानिंगदना लाक्ले
Matamatuda Manipurda democratically elect tawraba government laibaga loinana aiba constitution laiduna Manipur ge ningthau state asigi maming tage constitution ge head oiba maramna council of ministers sing tanadana hana draft tawduna lairaba Manipur merger agreement khojek piba ngamloi haina kanna yakhidabani maramaduna ningthauna agreement aduda khojek pikhibadu legal authority gi wangmadani aduna agreement adu legally mityengda sanaba yade karigumba treaty ama ki hanba natraga force sizinarabadi United Nations ki charter da yauriba international law gi principle khongoi nabana madu sanaroidabani Silong da ningthobu September 13 tagi kunmathoi phawba phajinduna pukning amasung wakhal leita handana lanmi ki hankhiba du agreement adu soidana sign tawnanaba India gi mamai ani long mathausilne habadu mayek sengna uba phangi Ningthauna Manipur da handuna Manipur miyam gi ayaba lawruge habada zat regiment ki section ama leirambadegi ani de hengatuna ningthaubu kupsel senaba hengalakhi masina takli phasi merger agreement adu namfuda tahonbani habasini agreement amabu legal gi mityeng da chana hanaba rectification tangai fadaba leirabasu Manipur merger agreement 1949 matamdugi assembly na tawbalai khide masimangni agreement asi chanaba yade habata e Sahi Yankai Humfu Hana Laklaba agreement asi Miamgi Ayaba Launaba UN Gumba neutral oiba party amagi makada pangthok tabana agreement asigi mayokta ikoine lay haide Manipur gi thawong asiga chapmanana ningthau chama marfu hena panduna maning makha tamna leirakhiba Tripura su namduna Queen Kanchan Prabhabu khojek pihan khibani Ningkha tamba pamjaba Tripura gi miyamna merger asigi mayokta leptuna khongjang jangsin ki adubu borok losingba singbu kaisum sangda namsin biduna miyamgi kholau Indiana namsinduna thambire maning makha tamna leramba laibak ani namduna lausillaga party state ta thamkhibani maramaduna India gi mayokta laibak ningkha tamna ba jangsilliba khongjang asida Manipur amasung Tripura gi miyamna unity amasung solidarity utpina ba lalolup ahum asina apel tawre Lising samapan ipumapan gi October 15 da India na namduna loksin kiba sigi mayokta total shutdown tawnana ba firep laubani adumakpu total shutdown manungda tangai fadaba ana layeng water supply amasung lining laisol gi thabak tharam singdadi komthokani haire haji marak thana break amatanga muk laujare Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 8131025634. Iramdam Manipurda, Iramdam Masikidamukta Sajabani, Sangai Teng. Apaba Makalgi LLDP in a Sajaba, Yansinaba Polam Yaudaba, Sangai Teng, Pangbigani, 200, 300, 500, 750, 1000, 1500, 2000 liters Sanba, Sahitaragi guarantee Galoinan. Lismart industry na Putoksava, Sangai Teng, season abu. Agi Tamoina, achieve Katasaba Tamseri. Sri Manikumar Jewelers. Yumda Sumlairaka, Kanbanadikana Rui, Engunda Luina, Tina Craven, Wakal the Wagan. Lao, I quite could do Pasarinasi. Miyamgi a Pamba design Pudimu, so we didn't apologize. Sri Manikumar Jewelers. Amukana Taram Noxari, Makataba Pauda. Guwahati da layang dunere ribi khaidem tinagi damang miyamna panglakibe sanpham helping hand for people's Manipur gi president na lusing bakangbu amana Guwahati da satuna imungonong gi miyoy da sinakre maray bagtirabi nupi maza asigi damag Facebook group sing Emmanuel English Academy, Emmanuel Alumni, Silong Tour Group, New Co Infal East, MNPFL amadi mapam kaya dagi panglakiba apunba sanpham lupa lakama lising marfudrama toy samapan humpu kusinakibani Mahakidamag Puksel Sauraba Saurabising na mateng pangbirak pagidamag helping hand for people Manipur na thagat pafongdorak le. Manipur Friendship Organization na Kangpokpi District ki Salwa Khulda lemna layang bagi camp ma tha sigi tangtarama thoida pangthokre. Camp atu da punna myoy sanipan layang magaloi na hidak langthak sing lemna yanthoki. Camp asi pangthokna na ba mateng pangbirakhi ba Ayush ki Director Dr. A Guneswar Sharma amade hidak langthak ki mateng pangbirakhi ba singbu thagat pafongdorak le.
Lions Club of Imphal Sanurana World Side Day ga thorom ga mari lenana Irosenba Upper Primary School da lemna mahiroi singi limit layeng bagi camp mga si pangthokre thorom adu da Lions Club of Imphal Sanura gi President KSS Padma Secretary Amrita Laistram School gi Headmistress TS Subhasini Su saruk yakhe Council of Higher Secondary Education Manipur gi makadalai ba mari leinaba institution sigi makok thongba official singa mahiroi singi data semdokadaba ming ani sankiba enrollment withdraw tawgadabana singba thabak sing October gi tang kun phawagi manungda office matamda ayuk pung 10 dagi nungthil pung mari phawagi manungda mari leinaba singna laknana ba council gi secretary na khangalakle hauzik sanabagi paw among pizare Ngasigi sana bagi pauda All Manipur Football Association gi Assistant General Secretary na thadorok pa serola magi matung ina association gi member oiba maru oina match commissioner referee bu mateng pangba sing referee sing amade coach sing na State Association natraga All India Football Federation gi karigumba tournament natraga championship ta duty tauge haiba targa de association gi ayaba mangjauna na hana logadabani haina khangalakle Haukiba October tang anidagi mapan phauba Mongolia da pangthokiba mapan suba World Bodybuilding and Physics Post Championship ta Bharat ki mahosinduna saruk yaruba bodybuilder sing asi Imphal yorakre All Manipur Gymnasium Welfare Association gi official sing amade lamdam sigi miyam na makoibo airport ta harau taram na okre pangthokiba championship aduda gold ani silver ama amadi mari suba amasung manga suba position tarakibane KG Humbudra Makhagi Junior Mr. World L Dinesh Singna gold amadi KG Humbudra Mathakida L Risikantana gold medal laurakhi aduga nupigida KG yankhai manga gi makhada TS Saritana silver aduga KG yankhai manga gi mathakida K Rebitana mari suba position tarakhi sahi humpu mathaki master da CS Indira Singna manga suba position tarakhi bane Thasiki tang tara mari dagi tara teret phawba Nagaland Cricket Association sinduna Manipur Arunachal Pradesh samadi Manipur ge triangular series under 19 boys gi damak Manipur gi damak saruk yanaba sanaroi tara manga amadi official ani khalle haina Manipur Cricket Association gi cherola mana khangalakle Mathang Sahigi February tang tara dagi tara mari phawba Guru Nanak Dev University for Women section amadi Mahatma Gandhi University Kottayam Kerala for men's section da pangthokadawriba All India Inter University Fencing Men's and Women Tournament ta saruk yagadaba Manipur University gi saruk yagadaba sanari singi oiba trial selection ama October tang kulumdoi da Dr. Kamal Memorial Indo State da pangthokadawri Saruk yaningba mahiroi singna October tang tara Nepal phawbagi mamangda mari leinaba documents sing pisilakna ba khangalakle Silong da chathariba kuntaruk suba Senior National Wushu Championship ta Manipur ge subjana gold medal laurakre Hauzik makhata ba sanabagi pausing boyaning thokjamdagi amuk phangbigani Imphal East District amadi Bisnupur District sahi 38 makhagi nupi masagi State 11 Inter School Football Tournament ki final da sanaragani Department of Youth Affairs and Sports na sinduna tha sigi tang tara dagi team tara na group mari thokna khaidokuna Khumbal Lampak Artificial Turf Ground da sathariba sahi 38 makhagi nupi masagi State 11 Inter School Football Tournament ki ngasi sanakiba ahanba semi final match da Imphal East District na Imphal West District pu goal ahum mani da maithiba piduna final sangkhibani Match asida mai pakiba Imphal East District ki goal singadu Y Kiran Bala PS Anjali amadi W Anjalina match ki tarahomdui shuba kuntare suba madi niputare suba minita sanki match asida maiti kiba Imphal East District ki goal ani du A Rozana goal ama sanki atopa goal aduna Imphal East ki sanaroi M Thayen bina match ki yankai taruk suba minita on goal oina sanki bani Ani suba semi-final match ki sana kibada Bisnupur District na Surachandpur District pu goal ahum amata maiti bapiduna final sangkre Bisnupur District ki mai papogi goal singadu N Ratan Balana match ki manga suba kuntare suba madi kuntrahom dei suba minita sankibani Surachandpur District ki amatangar ba goal adu Bisnupur District ki sanaroi Ais Tombi sanana on goal oina match ki kuntramapal suba minita sanki Tournament asigi aruba match hayi nungtil pung amatabada sanaragani
Amarom da team tara mangana group mari thongna khaidokuna tha sigi tang tara dagi Khumalampag Sports Complex ki practice field da sanaba hokiba sahi 38 makhagi nupa masagi state inter school football tournament ki ngasi Khumalampag artificial turf ground da sanakiba matching da Technopol district na Kaching district pu goal mari amada Imphal East district na Faizol district pu goal ama sinoda Senapati district na Kaching district pu goal ama sinoda mari Technopol district na None district pu goal ahum sinoda maiti bapiki practice field hanakiba match na Bisnupur district na Kangpopi district pu goal ama sinoda Jiribam district na Tamenglong district pu goal ama sinoda mari Senapati district na None district pu goal ama sinoda maiti bapiki bani Tournament asigi ahanba semi-final match saying ayupung tare tabda Bisnupur district amadi Senapati district ka sanagani ani suba semi-final match ayupung mapal tabda Imphal East district amadi Ukhul district ka sanagani Unit Taratret ki nupa madi nupi athlete Samri Romna Saruk Yaduna tha sigi tang tarani thuidagi Khumalampag main stadium da Athletic Association of Manipur na sinduna sathariba kunthara suba state age group athletic championship ki ngasi pangthokiba sahi tratung makhagi nupi masagi meter lising ohungi walking da sirogi awareness na ahanba nupa masagi pangthokibadasu unit asigi and William na ahanba takhi Sahi 38 makhagi nipi masagi meter lising magagi walking da Sroigi El Saubuna ahanba nupa masagi pangthokibadana LSA Lilongi MD Habizur Rahman na ahanba position takhi nupi masagi meter lising taragi walking da Manipur Police Sports Club ki ke Bibisa na ahanba category asigi sahi kun makhagi nupa masagi pangthokibadana Sroigi Nimaisana ahanba position takre nupagi triple jump ki pangthokibada Sroigi Manoj Kumar na ahanba category asigi sahi 38 makhagi nupa masagi pangthokibada Sagi Wairiki na ahanba sahi kun makhagi nupa masagi pangthokibadana Sroigi KS dollar na ahanba position takhe meter lising mangagi nupagi race ki pangthokibada and boys na ahanba category asigi sahi kun makhagi nupa masagi pangthokibada LSA gi MD Manik Zudin na ahanba women's ki pangthokibadana LSA gi Miss Anita na ahanba position takhi sahi kunipan makhagi nupa masagi meter samri gi lamjenda Sroigi CI Singkhai nganmana ahanba men's ki pangthokibadasu unit asigi M Alken na ahanba amadi sahi kun makhagi nupa masagi pangthokibadasu unit asigi MD Ship Hussein na ahanba position takhi meter lising mangagi sahi 3 makhagi nupa masagi pangthokibada NYBA Naurimgi KS Romesh na ahanba category asigi sahi 3 makhagi nupi masagi pangthokibada saigi TS Priyana ahanba takhre sahi 3 makhagi nupa masagi meter samagi hurdle race ta saigi Roshan na ahanba category asigi sahi 39 makhagi nupa masagi pangthokibadana Sroigi KSS Pritam na ahanba men's ki pangthokibadana KIYC gi Ais Binol na ahanba sahi kun makhagi nupa masagi pangthokibadana Sroigi S Sanathoi na ahanba category asigi sahi 3 makhagi nupi masagi pangthokibada LSA gi WM Rabiana ahanba takhre nupagi meter samri gi hurdle race ta Manipur Police Sports Club ki ke Boinau na ahanba category asigi sahi 39 makhagi nupa masagi pangthokibadana Sroigi KSS Pritam na ahanba amadi sahi 39 makhagi nupa masagi pangthokibadana Sroigi A Sanathoi na ahanba position takhre Sathariba championship asigi ngasi nini chanba phawda Sroi Singjabaina gold 38 silver 12 amadi bronze ama lawdu punna medal 53 phangduna ahanba position taduna chali Saina gold 18 silver 13 amadi bronze medal mari punna medal 38 phangduna anisuba position da leiri Manipur University Sports Committee gi miang makhada Regional College Lilong Chasing na sinduna tha sigi tang tara dagi team kunmanga na saruk yaduna Lilong Chasing playground sa thariba A Pratap Singh Memorial Manipur University Inter College Football Men's Tournament ki ngasi sanakiba ahanba match ta Imphal College na Dem Arts pu goal ani amada maitibe pikre Anisuba match ki sanakibada Manipur University Kanjipurna Kha Manipur College Kachingbu penalty da goal taruk manga da maitibe pikre Tim animangna apiba matamda goal amamam chanaduna draw chappadagi kicks from penalty mangna decide tobada Manipur University Kanchipurna Kha Manipur College Kachingbu maithiba pikibani
ahum suba match ki sanakibada NB College na Yumbu Regional College Lilong Chajingbu goal ama sinoda maiti ba pikre NB College gi mai papagi goal adu Umesh na match ki tara manga suba minita sankhi Konthokjam Kendra Kangkhutna Kaisamthong Kendra Kangkhutpu maiti ba piduna taruk suba mangsatabam iboyama amadi puinabati Memorial Likam Knockout Kendra Wise Kang Tournament ki semi final sangkhre Hare Krishna Madi imung manung sponsor Toraga Singjamai Kangsangda Singjamai Kangkhutna sinduna mamang thagi tang kunmathoidagi Kangkhut taramathoina group mari thokna khairoktuna chathariba taruk suba mangsatabam iboyama amadi puinabati Memorial Likam Knockout Kendra Wise Kang Tournament ki ngasi sanakiba ani suba quarter final match ta Konthokjam Kendra Kangkhutna Kaisamthong Kendra Kangkhutpu Panjal Mapan Nipal da maitiba piduna semi final sangkhibani Tournament asigi ahum suba quarter final match tha asigi tang tara mangada Yaiskun Kendra Kangkhut amadi Nambol Kendra Kangkhut ka sanagani District Sports Association Bisnupur na sinduna mamang thagi tang taruktagi team Nepal na group ani thokna khairuktuna mini stadium Bisnupur da sathariba sahitra manga makhagi ahum suba a Ipoton Memorial Third Division Football League ki ngasi sanakiba match ta KYFA Khoijumal na PIC Moirangbu goal ama sinoda maiti ba pikre KYFA Khoijuman gi ama tangar ba goal adu TS Prabinna match ki mari suba minita sankhi match asida KYFA Khoijuman gi sanaroi S Sursanda match conduct tokiba referee na yellow card utki Manipurna Tamil Nadu bu maiti biduna kunmatoi suba junior national sepak takraw championship ki nupa masagi champion oikre Himachal Pradesh ki Mandida mamang thagi tang mapaldagi chathariba kunmatoi suba junior boys and girls sepak takraw championship ki ngasi sankiba nupa masagi regu ki final da Manipurna Tamil Nadu bu set ani sino kunmatoi tarahumdoi amadi kunmatoi taramatoi da maiti biduna champion oikibani Amaramda nipi masagi sanakiba ariba mestana Odisha na Manipur bu set ani sino kunmatoi tarahumdoi amadi kunmatoi taramapal da maiti biduna champion oikre Thagasari boyai housing makhata na ngasi nomagi oikhiba inga sagi pau amuk phangbigani ngasi gi oikhiba inga sagi pau da ICAR lampel patki prepa pau gi matung ina ngasi gi khwaidigi sakiba Celsius degree 38 suino khwaidigi ingba Celsius degree 38 mari Nuksita ya wising man gisang ayuk da sada mariputra Nepal nuktil da sada maripu mari oiki ngasigi nong chuki bagisang suino dasmik daret millimeter ni Aroy ba damaroy ba pau mo ngasi numidang tera lokram lerakta bombo khai badam yoy mapan sokle sahi tararom ta bangai ri panupa masa amagi fibam luri Manipur yauna awang nong poklam damgi state ahum gi chahi mangagi oina protected area permit lokthokre masi law and order fagalakpagi khudamni haina chief minister N Biren na phongdokre Ising isau amadi chingning khaibagi thodok toina thokliba si ainga sagi khal kairakpagi chapchaba khudamni masidagi ngakthokna bai khoi khuding maghon amina si haina chief minister na appeal tokre amadi Corruption asi Mikhal ki vote khombadagi haure masi muthasi hairabadi isagi wakhal hana semtoksi haina minister Karam Syam na haikre ngasigi nadi ISTV na pizaba Manipuri pau matang asida loisinjari miyang tapiri ba pumnamakpo amuka hana kurumjari